Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau Myanmardagi lona pusilakhiba lupa koti 12 henbagi drugsing Assamdagi phare Rashtrapati Draupadi Murmuna ngasi International Day of Persons with Disabilities ga mari lenana New Delhi da National Award sing yenthokani Defense Research and Development Organization ngarang Chandigarh Fighter Aircraft System gi High Speed Rocket Sled Test mai pakna pangthokre amasung Sri Lanka da nonglai nuksit ditwana sikiba mi masing sabi pumanga sure miyoi 363 na thiba khangdana leiri Myanmar dagi lona pusilakhiba lupa koti 12 henbagi drugsing Assamdagi phare Narcotic Control Bureau Guwahati na thadorapwa chirol amada hai ngarang Narcotic Control Bureau gi Guwahati Zonal Unit na CRPF amasung Assam Police ka khusumnaduna thibungbagi thabak chathabada Guwahati dagi mafam amadagi phagatkhibani drugsing adu Myanmar dagi Manipur gi umang turel phawraga Assam da pusilakpani Makoidagi sapon cap Sanga Kuntha da haplamba heroin kilogram 3 hena phagatki pharba miyoi animak Assam gi Kasar jila dagin hairi makoigi mathakta police na case ama lokhatkre Rajya sida ain kaiba pamdaba thaudoksing thoktanaba security force ki maikaidagi thiba humba amasung area domination gi thabak thoramsing makha tana chathari security force na rajya sigi tongan tongan ba mafamsing da thiba humba gi thabak chathabada aina thingkraba laloluk ahungi miyoising phare Manipur Police Control Room gi paun high security force na ngarang Imphal West jila gi Imphal Police Station akonba uripok yambem lekai area dagi aina thingkraba laloluk UNLF ke gi miyoi ama phare Miyoi asi misam yam dagi namduna sel khongat pada chenaba miyoi ni jila asimaki langthabal kunjamaya lekai dagi haukibaning thokaba nimita aina thingkraba lalolob KCP PWG gi miyoi ama phare amorom da Kaching jila gi Waikhong Police Station na konba wagai kairak achokba dagi haukibaning thokaba nimita RPF PLA gi miyoi amasu security force na phaki miyoi asi haujingna jila asimaki Waikhong Kangsam lekai da leibani hairi Manipur Police ki maiki dagi ain kaina gari thobasing phadna fine thian bagi thabak makha tana chathari ngarang Manipur Police na ain kaina gari thawwa miyoi 19 dagi sel oina lupa 13,300 chalan kaktuna khongatpa ngamke Handicap Development Foundation Manipur na Imphal East ki Khabai Soida leiba Babina Hospital amasung Advocate Heirangkhongjam Rosemani Memorial Trust ka khusamnaraga International Day of Persons with Disabilities 2025 haujik hospital asigi auditorium hall da pangthokli tharongi saruk ama oina I dan tawbi tharom amasu pangthokli Coordinating Committee on Manipur Integrity Kokomi amadi IDP singna tha asigi amadagi hauduna tha ama chupna changsingadaba khongjang gi saruk ama oina ngasi chu Imphal West ki lamboi khongnang khongda IDP singna wakat khongjang changsilli India Meteorological Department hairi Manipur yauna awang nokpok lamsing Assam Meghalai Nagaland amasung Mizoram gi mafamsingda lakiba numit nini humni asida ayuk anganbada ka hena laisin tharabi yai hari biphiba masi Himachal Pradesh amasung Orissa da mayoknarabi yai amaromda Met Department hai Tamil Nadu Puducherry amasung Kerala gi mafam kharada hayang phawba akanba nong churabi yai Punjab amasung mayai thangba Maharashtra da lakiba numit nini asida ka hena ingani Rashtrapati Draupadi Murmu ngasi International Day of Persons with Disabilities ka mari lenana New Delhi da National Award sing yanthokli manasing asi persons with disabilities gi hak amasung thausil thaurang sing da pungni thogat poina mana asi pibani amorom da Rashtrapati Draupadi Murmu ngasi numit nini khongchat te Tiruvananthapuram da chatkani ma ke khongchat asigi manung chana Navy Day 2025 da saruk yagani thauramada da Bharat Navy na ngaksel gi lamda tawang aba sakti adu malingi miyam da uthokani Pradhan Mantri Narendra Modi na Prime Minister Office pu sewa tirtha haina nongna maming thonkhre social media da thagat pawarol amada Gृह Mantri Amit Shah na hai Raj Bhavan bu nongna Lok Bhavan amasung Raj Niwas na Lok Niwas haina ming thonkhre leibak asi hena mapangkal kanba amasung sakhatlaba leibak ama ohenaba afaba Lengak Sasan amasung miyam da hena khudong chaba phanganaba pandamga loinana sangsileba khongjang asida masi singthaningai oiba thaurang amani Gृह Mantri hai haukiba Sahi Taramathoi asida Pradhan Mantri Narendra Modi na luchingba sarkar asina miyam de hena khodong chahanaba thaurang kya paikhatli Pradhan Mantri Narendra Modi na masamapu Pradhan Sebak ama oina khangduna miyam gi damak pung kunmari chupna mathau tauri tabi ba pawase Akashvani Imphal dagini Defense Research and Development Organization DRDO na ngarang Chandigarh Fighter Aircraft System gi High Speed Rocket Sled Test
mai pakna pangthokre ngaksel mantalin hai complex dynamic test asina bharatpu sakhotlaba in house escape system testing pangthokpa ngamba malengi allied club lebak singi manung chanba ngamle tharomda wa ngangbada ngaksel mantri rajnath singna sanging adu mai pakna pangthoknabagi damang Indian Air Force DRDO amadi atai mari lenaba singbu thagatpa phongdokki ngaksel gi lamda maromtom lepsaba ngamanaba lebak asina sangsiliba khongjangda ngarangi mai pakna changyang pangthokiba asi yamna singthaningai oiba amani haina mantina phongdokki Haksel Mantri JP Nadan Hairi lebak asida TB Leinana maram oidna sibagi sang singthaningai oina phagatle Englising ani tara mangada miyoi lak amada miyoi kunipan leina asina laikhide adubu Englising ani kunmari dadi miyoi lak amagi manungda leina asina miyoi kungamatoi tamak laikhide Sarkarna sangsiliba TB Mukta Bharat Abhiyan gi maramda MP singda wa ngangbada Haksel Mantri hai lebak asidagi TB Leina pumut muthatnaba sangsiliba khongjang asida sadasya singisu achouba thodang lei Magna leina asigi maramda miyamda khanganba amasung masibu karamna ngakthokadagi haibagi matangdasu miyamda khanganbadasu sauna mateng pangli Sri Lanka da nonglai nuksit ditwana sikiba mi masing samri humpumanga sure miyoi sahum humputarukna thiba khangdana leiri haina lebak adugi disaster management center gi pauna hairi lebak adugi jila kun mangada nonglai nuksitna maram oiduna miyoi lak 13 awaba mayoknare Kendi jila da punna miyoi marpunipan badula da marpuhumdoi nuwara area da humbudra manga amasung Putalamda kuntaret laikhidre marak asida Bharat Operation Sagar Bandhugi makhada lebak asida tengbang kaya piri Mapan thoram mati Dr. S. Joysankar Hairi medical amasung support personnel humbudra tangai phadaba gari sing amasung modular field hospital yauba Indian Air Force ki C-17 transport aircraft ngarang Colombo da thungkre si Joysankar hai awaba nanglaba Sri Lanka da Bharat na leptana tengbang piri marak asida ngaksel mantralwin hai Indian Air Force ki MI-17 helicopter singna tengbangi polam ton nipan hena miyam da yanthokre mirei bakta gi lakwa miyoi ama phibam luba anaba sing amasung miron binupi ama yauna punna miyoi humpumanga saphagadaba mafam singda thangdokre Tamil Nadu gi Madurai International Hockey Stadium da chathariba FIH Junior Hockey World Cup 2025 da Bharat qualify oire Ngarang sanakiba match amada Bharatna Switzerland bu panjal manga sinoda thoiduna quarter final qualified oikibani Bharat amasung Germany ngasi numidang wairam pung 8:35 da Chile da sanagani match asigi pool C da Bharatna pangjil thari Chhattisgarh gi Raipur da leiba Shahid Bir Narayan Singh International Stadium Bharat amasung Australia ODI gi ahumsuba match sanagani Match asi ngasi nungthil pung 1:30 da sanagani series asida Bharatna amasinoda mangjil thari aroibada maruiba pau amo Myanmar dagi lona pusilakhiba lupa koti 12 henbagi drugsing Assam dagi phare Rashtrapati Draupadi Murmu na ngasi International Day of Persons with Disabilities ka mari lenana New Delhi da National Awards yanthokani Defense Research and Development Organization ngarang Chandigarh fighter aircraft system gi high speed rocket sled test mai pakna pangthokre amasung Sri Lanka da nonglai nuksit ditwana sikiba mi masing samri humpumanga sure miyoi sahum humputakna thiba khangdana leiri pauloi jare